Naga Kuki Anigi Marakta hostes Soina Pazanakiba Mioishing Tadok Nabagi update Hauzuk Powder Naga Singna Pazaluba Kuki Gimio Tarataruk Tadora Krehari Makosing Aduti Irangdagi Mio Taruk Senapati Dagi Mio Nipan Nasiayuk Tadora Kre Doinangarana Senapati Dagi Mio Ani Tadora Kibanehari Kangpopi District Lam Eka Lisung Mariga Sahum Konitoita Popi Tarambagi record Tenare District Asida Popi Thaba Left Hanaba Lagagna alternative farming scheme Hodok Naba CM Saba Loy Hana Mahesaudurin Pondo Cray Ukising the Paziluba Nagaki Mioi Kun Kimanunda Tarani Toy Tadorak Lahadi Adubunupa Tarukti Tadorak Trihadi Narano Midang Singzamai Bazaar the Masana Puzarakani Haba Bomb Ama Swebadagi Pokhaigre on the spot Lambida Nupa Ama Lake Drehadi Police ka kapna bada drug lalonba ama sire kwakta dagi chatkiba bus dagi koti kungama thoigi drug phare hari Assam da police ka kapna bada drug lalonba da senaba militant singnaba ama sire Manipur gi kwakta dagi lakpa bus ama dagi lupa koti kungama tho henbagi drug ka konana mi manga phare hari Assam gi Kasar district ki Jirigat area da ngarang midang atheng bada thokiba nomai kapna bagi thodokta Military Sungnaba drug lalon bada senaba Sailun Dongel Elas Lulung Kobanupa Amar Lakidre Hadi Taudo Aduga Marilena Kasargi Senior SP Sanjib Saikiana Hai Taski Mangada Sakang Dabakarana Gari Amada Nomai Kapsin Bagi Taudokta Assam Police Ki Habildar Ama Nomai Marura Pan Badagi So Kiba Taudo Amaga Marilena Operation Adu Satakibane Mahana High Police na Satakiba Investigation Taudo Aduda Senabani Habami Ani Masakang Bangambaga Lunana Makoibu Panabagi Damakta Narano Midang Zirigat area da Operation Satake Akangaba Pau Ama Pangbadagi Police Team Aduna Boma Punji area Yoshin K Amadi Taudo Aduda Maruaba Accused Soriba Lulum Masaki Yumtagi detain Tauke Lulumgi statement ki matung ina Taudo Aduda Sijanaki Nomai Adubu Lotuna Tamliba Mapam Adu Takna Basapagi Lambida Mahana Police Team Aduda attack Taubagalana Nomai Capsina Bohanake Taudo Aduda Police Officer Amagi bulletproof jacket Nomai Maru Amapan K Police Ki Maikedik Su Handuna Nomai Kap K Police na Handuna Kapa Nomai Maru Amana Pan Badagi Lulum Soke Sokla Lulumbu Kudakta Police Team Aduna Silsar Medical College and Hospital the Pukat Pada like an abangam than a lake the Benihana police officer as in a Pongdorakle Manipur police tagi Pongba preliminary input Kimatung in accused militant activities in the Senaba Amade Lord Tinkraba Kuki-Naga UK and a United Kuki National Army ga Marilena ba misakne masigi mathakta mahal drug putok pusin tawda su senabane tawdo adugi matang da police na makata da investigation sa tabagalona na Jirigat Belt security ki section Thaurang hena council han krehana so SP Saikiana Phongdoke Amaronda Assam Police ki special task force na ngana Kamrup district lupa koti 21.36 ki drug phagat pagalona mi manga phare hena official singna Phongdorakle police na hai Manipur ki kwakta dagi bus the drug se Amin Gao phautuna Kamrup district pusilaka dore habagi paw ama phangbadagi special task force amasung Kamrup district police ki apunwa operation ama chathaduna bus adu phake bus adu da sumna mi mga khaktamak tonglakhi thibu humbagi thabak chathabada heroin kilogram 2.56 amasung kani kilogram 8 phagat ke heroin adu sapon cap chamaga maudra tare ta hablaga kani aduga donana bus ki aronba compartment amada load laga purakpade haina police na makhata na haike farba mi mga aduna Abdul Latif Muhammad Tahir Ali Muhammad Islamuddin Muhammad Latif amasung Muhammad Azari ni makhoi mga mak Manipur dagi ni haina suphongdoke Kuki inpi Manipur na matam thakre hari Senapati amasung Sire Naga khunda phajinduna thamliba Kuki hostess me tara manga gi numidang waram pung manga phawbugi manungda thadorak naba Kuki inpi Manipur na section wa thamkhrei lobasigi information and publicity ki secretary na thokiba ultimatum amada hai Senapati district ta miyoi kunga manga amasung Sire Naga khunda Kuki Taruk Phajinduna Thamliba adu yaba ngamloi amasung miyoi bagi lisan nate karagama miyoi sing adu apiba matam sigi manungda thadorok taba tarabade Marilena liba CSO amasung thaudo adu da senariba miyoi sing na teksak punama pugadabane maduna law amasung order da akaiba pirakpa irang hengarhanba tangdulai ta daba thohanba amasung muknaba phibam hena thohalakpa tarabade makhoina chathaba thong adu da ohelakpane haina lawgani haire Nakala maromdana UNC na Naga misam kun thado hanaba Manipur lengakta matam thakre United Naga Council ki maikaidagi Lailon Wi-Fi village ta Kuki Kangbuna Fajenduna thamkiba Naga misam kun
कंडीशन अमता यावदुना थादोहनबा मणिपुर लेंगाकना खुदकता लौखटफम थोकपा खोंथांग लौखटनबा खंगानख्रे चीफ मिनिस्टर वाई खेमचांद पिसिनकिबा मेमोरेंडम अमदा हौकिबा मे 12 दा लेलोन बाइफै विलेज चाही अनिगे अंगा अमा अमदि नुपी यावना नागा मिसम 19 कुकी सिंगना फाजल हौखे अतोप नागा अनि अमसु सपरमेना विलेज नुमित अदुमक्तदा फाजिनखे थौदो अदुगी खुलंग लमन ओइना नागा वॉलंटियर्स सिंगना कुकी फुरुकी मियोय सिंग फाजिनखे यूएनसी की माइकैदगी मरि लेनाबा कुकी गी लुप सिंगा नाकल अनिगा फाजिनदुना थमनरिबा मियोय सिंग थादोकनबा वा हौदोखे अदुबो हौजुक फावबगे ओइना पॉजिटिव ओइबा पाखुम अमता फंगद्रे ओरंगलिबा पिबा मसि मी पाइनिंगाय ओइना करिगुंबा नागा मिसम सिंग मखाताना फाजिनदुना थमलगदि हेना फत्तबा फिबम अमा ओइरपा याय मरमसिना लंगा असिना खुदकता लोखतपम थोकपा थपक लोखतुना मे 15 की नुक्थिल पुंग तरुक फावगी मनुंगदा नागा मिसम लोइनमक कंडीशन यावदना थादोहनगदबनि नत्रगदि मदुद थोरकपा अफफतगी दायता लंगाकना पुगदबनि हायरे मणिपुर थुगाइबा पांबसिंगना कांगलोपसिंग हेना उंखननबा होनरे हायना बिमोलना फोंदोखरे इंडिया गवर्नमेंट तौफम थोपो मथौ तौदना फ्री थादोक्तुना थमले हायरे मणिपुर थुगाइबा पांबसिंगना स्टेट असिदा थोकलिबा उंखनबा सि कांगलोप खुदिमक्ता चाउथोकनबा होनदुना लैरे सिगुम फिबमसिदा इंडिया गवर्नमेंट कांगलोप के उंखनबा से हेक हौरकपदगी ngasi फावबा पुंगनिंग संगदना अमदि तौफम थोपो मथौ तौदना फ्री थादोक्तुना थमले हायना एमपी डॉक्टर अंगोमसा बिमोल अकोइजमना सेंटर द मराल सिख्रे नहान मणिपुर की तोंगा तोंगान मफम मंदिर थोकिबा थौदोक्ता पुन्ना मी मरी सिखिबा अमसुंग मी खरना सोहनकिबा अदुगी मतांगदा ngarang न्यू दिल्ली दा लेबा AICC ऑल इंडिया कांग्रेस कमिटी के ऑफिस द पांगथोप पावगे मिफम अमदा डॉक्टर अंगोमसा बिमोल अकोइजमना हाई 2023 मे 3 दगी हौरखिबा इरांग असिगी मखा चथरपो ओइना नहान अयुक कांगपोकपी डिस्ट्रिक्ट की कोटलैंड मनाक्ता खुलाई पाइबसिंगना एम्बुश तौदुना थादौ कम्युनिटी के चर्च के लुचिंगबा अहुम हाटखिबा अमसुंग मी मंगा सोहनखिबा लोइनना नुमिदांग की मतमदा नोने डिस्ट्रिक्ट की मनुंग चनबा जौजांग टेक्ता एम्बुश चथदुना चिरुगी नुपा अमा हाटखिबा अमसुंग अनि सोहनखिबा थौदोकसिंग अदुना मणिपुर असि मखा ताना लो लेतबा स्टेट अमनि हाबदु ताकले डॉक्टर बिमोल ना हाइकी कांगपोकपी डिस्ट्रिक्ट की कोटलैंड मनाक्ता थोकिबा थौदोकता थादौगी चर्च लुचिंगबा अहुम सिखिबा से कुकीना मपुंग ओइना खुंदाबा मफमने अनिसुबा थौदो ओइना नोनेगी जौजांग टेक मनाक्ता थोकिबा थौदो असिसु कुकी सिंगना खुंदाबा मफमने मफम असि महाना पार्लियामेंट थमकिबा वाफम देस्टेरसिगी बर्मुदा ट्रायंगल ने हाइना सिंगथाखरबने मफम असदा चही नौरिबा नुपी मसा लिंथोंगांबी अमसुंग नुपा मसा हेमजित मांगखिबदगी थीबा खंगद्रिबने मफम असिसु इरांग असि हौरकपगी सरुक अमा ओइखिबने हाइना बिमोल अकोइजमना फोंदोखे बिमोल अकोइजमना हाइकी स्टेरसदा थोगलिबा कालुकी इरांग असि हेक हौरकपदगी इंडिया गवर्नमेंटना पुगनिंग संगदना लाक्ले करिगुंबा सेंटरना इरांग असि लेफहनगे हारबति मतम यामना ngalingayda लेफहनबा यारंबने इरांग थोगलिबा थौदो असिगी मतंगदा इंडो म्यांमार बॉर्डर लेबा तांगखोलना खुंदाबा नामली जोरो अमसुंग वांगली द म्यांमार दगी लाकबा खुलाई पाइबा सिंगना कैथेल अमसुंग युम सिंगमै थादोक्तुना अमा अता थोहनकिबने महाना हाई 2023 की मे 3 दगी हौरकिबा हिंसा के थौदो असे हौजक्ति कांगलोप खुदिमक्ता संदोरक्ले हौकिबा था अमने असिदा लितान अमसुंग कामजोंग द थोकिबा थौदो असिना इरांग असि मखा ताना पाकथोक चाउथोरक्ले हाइदुना ताकले ओरक्लिबा फिबम असि येंगलगा मणिपुर थुगाइबा पामबसिंगना स्टेट असिदा थोकलिबा उंखनबा असे कांगलोप खुदिमक्ता पाकथोक चाउथोकनबा थवनसिन चथरे हाबदु ताकले हौजिकते उंखनबसि कांगलोप अनि खक्तदा ओइद्रे उंखनबसि ट्राइबल ओइरबा कुकी अमसुंग नागासिंगि मरक्तसु पाकथोक चाउथोरक्ले हाना बिमोल अकोइजमना फोंदोखे मणिपुर की SIR की थबक मे 13 हौरगने हाना फोंदोरख्रे इलेक्शन कमीशन ऑफ इंडिया ने स्टेट 13 अमसुंग यूनियन टेरिटोरी अहुम की इलेक्टोरल रोल SIR स्पेशल इंटेंसिव रिवीजन की मतम लाउथोखिबगा लोइनना मणिपुर की SIR की थबक मे 13 हौनब सेम साख्रे इलेक्शन कमीशन ऑफ इंडिया ना पांगथोकदौरिबा SIR अहुम सुब तांका की थबा असिना हिमाचल प्रदेश जम्मू एंड कश्मीर अमसुंग लद्दाख नतना लेबा असिगी स्टेट अमसुंग यूनियन टेरिटोरी खुदमक सिनथोंना पांगथोकपा ngamlagane हिमाचल प्रदेश जम्मू एंड कश्मीर अमसुंग लद्दाख के ओइनदी सेंसस की फेस अनि की थबक लोरबा मतुंगदा नोंगसिंग की फिबम येंगलगा पांगथोकदबा मतम लाउथोकने हाइरे पांगथोकदौरिबा SIR फेस 3 की थबा सिदा BLO बूथ लेवल ऑफिसर लाख 3.94 न पुन्ना वोटर कोटी 36.73 दा युमथोंग खुदिंग सटकने हाइरबा थबा सिगे इन्यूमरेशन फेस द पॉलिटिकल पार्टी सिंगना हापा BLO बूथ लेवल एजेंट मतेंग पांगने SIR की थबा सिदा स्टेक होल्डर सिंग इलेक्टर पॉलिटिकल पार्टी अमसुंग इलेक्शन ऑफिसर खुदिमक
ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯄꯣꯂꯤꯡ ꯕꯨꯊ ꯈꯨꯗꯤꯡꯃꯛꯇ BLO ꯍꯥꯞꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 19ꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯅꯤꯗ ꯏꯂꯦꯛꯇꯣꯔ ꯀꯣꯇꯤ 59 ꯀꯣꯚꯔ ꯇꯧꯈꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ BLO lakh 6.3 ꯑꯃꯁꯨꯡ BLA lakh 9.2 ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ Election Commission tangkak na pangthokadoriba SIR asida ahanba tangkaki oina Manipur, Odisha, Mizoram amasung Sikkim gi oina thasigi kunthradagi hauraga BLO na yumthong khuding changduna elector revision pangthokpa haugani hari Wilson gi hakchang laukhre condemn tawrakli hari None district ki Jawjang tekta nahanumidang sakhangdaba khulai paiba singna chathakiba attack ta laikhidraba Wilson thanga chiru gi asiba hakchang Government ka yanaba porakpadagi laukhre thaudo adubu dolang siru village authority na condemn tawrakle press ta phangba pawda hai nahanumidang Jawjang te area da sakhangdaba khulai paiba singna nomai kap sinduna chathakiba attack ta laikhidraba Wilson thanga chiru gi hakchang ngarang Jenims ki mokta postmortem examination chathaki thaudo aduga mari lenana laikhidrabagi ibung manunga government ka wari sanaruba matung yanaba ama porakpadagi achiba hakchang adu lauduna mahaki khul oriba Dolang Siru Village ta puduna aroiba mathau mangam pangthokre Dolang Siru Village Authority ki chairman amasung general secretary anina thadorpo cherol amana sakhangdaba militant group singna chatharakiba attack ta lomi ama sikiba duga anina sokiba dubo akadama ongda condemn tawrakle Dolang Sarkar si sahi kyadagi ingna sikna leiraba mafam asida asingoma violence ki thodok thorakpa asi awang thak ta condemn tokhomthoi thaudo sina marab oiraga mafam asida leiraba michamyam amade lomi singda chauna mi paiba pokhale thaudo sida channel bisingi athu matamda masakhang doktuna logi matungina serak pinaba state government amadi mari lenaba authority da taksale masigaloina na area sigi khunja singi saphanaba amadi khudong thiba thoktana balokhotpham thokwa security ki section thorang lokhat piyo haire Dolang Siru Village Authority na talaba demand ase government amadi mari lenaba authority na thabak tawon thoraktaba tarabadi tangai phadana Dolang Sarkar na area sida total shutdown gi khongjang phawba sangsan haba wafam su sero asida palle Sanamahi Lining bu Indian Constitution ki ngaklau ama phangnaba honaba yaba honari hana laisembana phongdokre Sanamahi Lining sachariba maitai phurup ki senglaba lining asibu muthat khidana ba Indian Constitution ki ngaklau ama phanghanna ba parliament ta taksin khre ayana MP oina lairingai matam asida makhata na lining ase Indian Constitution ki ngaklau honghanna ba honaba yaba honaram khigani hana Rajya Sabha ki MP ningthau laisemba sana jawbana phongdokre wafam ase ngarang lining thau malem anganba sanamahi thaugalup wangoi na sinduna wangoi gi imoinu ahong asawbi leikolda pangthokiba pokpa luhongba sibagi thoram pareng mari suba edition amsung singu khoyum sidaba nongpok ningthau apanba singu khoyum sidabi nongpok panthobi gi khobamlen pukri lekai Kamal Ghat Mohanpur Tripura gi Chanapatha phaiba larik ani asi phongbokgi thoramda phongdokhibane MP na makhata na phongdokhibada sanamahi lining ase hena chawkhanaba amadi mutkhidanaba lining asigi phida ama Indian Constitution da yahonnaba gidamak parliament ta taksinba khare hena mathau tai mahaki maikaidagi su angamba honari hena phongdokpaga loinana ngasi Manipur da thokliba thohaningdaba thaudok wathok mi simina ase thohandanaba khurai pan thauna takpirakpagi matungina maikai mari sungtai nipanda ira thauni tawduna khoyum laida masil pangbagi thoram pangthoknaba honaragani Ngarang khurai panthau na phongdokliba maitai inat lining ga mari lenaba larik ase inat lining gi saru ama oina miyam na sijinabiu haina ining thauna phongdokhe Manipur gi lura tanja kyada mahaki oina panthau gi poktak lojaraga masil pangbagi thoram sing he pangthoktuna lai haina su ining thauna singthakhe Thajanaba laihanaba honabada punamona thaudang lomina si haina CM na phongdokre loinana irang loirabadi sendar lambi leiroi khanba mi leire haina su phongdorakre Lamdam masna khundamnaraba phurup masel ge marakta thajanaba laihanaba honabada mipum khodimona thaudang lomina si haina Chief Minister Yumnam Khemchand na phongdokhibaga loinana Manipur da thokliba irang asi loirabadi sendar lambi leiroi khanba mioi leire haina su phongdokre Manipur lenga ki Higher and Technical Education Department na sinduna ngarang Imphal College ki Jubilee Hall da pangthokiba academic session 2025-26 ki oina Chief Minister College Students Rehabilitation Scheme CMCSRS ki makhada masagi maramdamda lanjanaraba mahiroi satret ka yankhai marida DBT ki khuthang da tengbang senpham yanthokpagi thoramda Chief Minister Y Khemchand na athoiba mithung oina sarugya ke thoramadu da Chief Minister na hai isagi yumda hanjinba ngamdaba madi hanjinba yadaba haibasi mioi bai khoi gi di khwai digi nuai taba takakne yum thadoktuna leibagi awat apa
kaya lengakna melabasu masidagi hena waba leiru haba khangi amadi yumda hanjinba yadana leiriba imungsinggi mahiroisingda mari lenaba department amadi company kharagi makhada skill gi oiba training piraga thabak su phanganaba yengsili amadi atubada thabakta onthoknaba honagani hana su phongdokhe MU gi BC in charge ki appointment na wathok oirakadawre hadi Manipur University ki BC oiramkhiba Professor N Lokendrana masagi chahi homudra suraduna tha asigi taretagi pham asidagi pothakhraba matungda Manipur University Act 2005 ki Statute 2 Clause 6 ki matungina Professor BC na BC ki thabak pangthokani harabasu Pro BC leitabadagi mahikol asigi senior most Professor amana anauba BC ama khandriba phawba phamasi pugane habagi matungina mahikol asigi senior most professor oribi Department of Physics ki Sumitra Phanjau Bambu BC in charge oina thasigi tarit ki numit jungba matungdagi punaba order ama thasigi tarukta thokharba matungda ngarang anauba BC in charge amagi appointment pirakpada mahikol asida wathok oirakadawre hari masigi order do Ministry of Education ki Department of Higher Education ki maikaidagi thorakhibani order do gi matungina mahikol asigi Department of Commerce ki Professor Ganja Prasad Parsnen bu anauba BC ama khandriba phawba khudaktagi BC ki thabak thoram punanaba khangalakibane nakalamramda Manipur University Act 2005 ki provision ki matungina Professor Sumitra Phanjaubomda BC in charge ki phampu halakpa numit nipani khakta ngairingaida seniority da mahaki makhada laiba Professor Ganja Prasad Parsnen bu BC ki thabak taunanaba appointment pirakpagi mayokta mahikol asigi mahiroisingi lup musugi maikaitagi yanindaba phongdoktuna ngarang BC ki office ki thong solonsen khari Uttar Pradesh ta nonglai nungsitta mioi marphuga mapan sikhre Uttar Pradesh ki district kaya mukta akanba nong amasung nonglai nungsinna maram oiduna yungkai kya ama ata thokibaga loinana yamdrabada mioi marphu mapan sikhre haina official singna ngarang phongdokre matam natana chukiba akanba nong amasung nonglai nungsinna ohaliba phibam asi Chief Minister Yogi Adityanath na jengsen khibaga loinana awaba mayoknariba imungsingda pungkun marigi matungda tengbang sing yohanaba official singda khangan khre tongan ba victim sing dagi phangba report sing paladuna official singduna haiki akanba nong amasung nonglai nungsinna maram oiduna haukiba pungkun mari sida Prayagraj da mioi 13 sikhibaga loinana Badohi da mioi 13 sikhi masigi mathakta Fatehpur da mioi 9 Bandonda Mari Kanpur Dehat Chandauli amasung Kusingarda ani amade Sonbhadra district da mioi amasi ki haina makoina phongdokle petrol amasung diesel gi mamal liter amada lupa ahum hengat khre School Assembly da tangai phadana bande mataram sakhan khre hari West Bengal gi anaubo BJP gi lagangna status da lairiba lagangna salaiba amasung added school singi ayuki assembly da mahiro singbo tangai phadana bande mataram sakhan gada bane haina direction pi khre khongthang asi unalengakna national symbol singbo hena ikai khumnaba utnaba thorang torakraba matung lokhat lokibane masigi mathakta unalengakna prevention of insult to National Honor Act 1971 semdok sadoktuna bande mataram sakpata athingba piba thawong singbo chairak piba yaba thawong oihangadawri hari India ki jahaz ta attack torakpa yaning te hari India ki phiral thelaga lakpa commercial vessel ama Oman ki samudra sarukta attack torakre adubu maduda tonglakpa crew member punamak soi ngamhaudre hana Ministry of External Affairs MEA na ngarang phongdokre hoju phawgi oina nahaleba asigi vessel da strike chatharakiba adu kanana torakiba no haiba gamdre adubu attack adu yaning te haina MEA na phongdokre